today na nongmaising numit kudingi akhanana puthokpa thoram Sinmi Singgi Wakatta ngasi so amo khwairamban ima kethel wan gi mapau liduna khwairamban kethel da tongan ba yelo potlam sing yonduna kaithel asigi masak mangdana mohotnaribi ima singda pot silaktaba amadi awaba kaya marum mayok narakpa sing asigi matangda khwairamban leimeral sidadi ima kaithel lukmai selupki president mudung khomdondina Imphal today da wafam kaya marum thamnari Objective Malem Sida Laitraba, Anisudraba Katel, Akogi Imasing Panderiba, Nomagi Senta Pangeriba Katel Sida, Aigi Mot Karadang, Masida EP-2, Akogi Katel Sea, No Makangdana, Missing Hengalay, Togimasung, Missing Hengalopasea, Masida, Akogi Nomagi, Saratana Bohonarakoda, Adukimatic Awabase Mayokne, Karimarangi, Akoina. No magi pot yon balak seriba imasing sina magi yum punanaba pachang pachu semnanaba konaba matamda kaitelgi saktam se no monomogi kaitharakpa masina maram oiraga imasing se adukimatik awabada mayoknare aduna aikhoigi lamdam sida aikhoigi thajariba mahimrong puthokchariba manamasing adagi aikhoigi lamdam sigi pothok hairaga kudingmak Aikoina Kaithel Sida Jonjaduna Adagi Kaithel Sida no magi Lakchariba Imasingna Kuding Maksia Mayok Naraga Aikoi Lamdan Sigi Pothok Oiriba Henjang Napi Manamasing Kuding Maksia Koi Masibu Kananaba Honaba Imasingi Masigi Togdang Sea Aikoina Lauraga Lakcharibani Momonomagi Imasingna Awaba Kaya Mayok Narakpasea Masigi Damakta Kalaga Aikoina Government ki side ta akoina haija khiba leire kaithel sigi sitharak liba ima kaithel se kannana bagi matangda akoi hanna government ta akoi takna giba leijare adubu mau department na hoje akoina haijaru matamda tabiduna ima ibel singi awaba jengbigani haibagi thajaba akoi de pirak khiba leire maram aduna akoi kaithel si kannana bagi damakta aigi maikai dagi Hambiriba Imasingi Maikai Dagi Amuktang Ima Kaithel Se Prithibida Amakatangay Raba Malem Sida Ani Sudraba Kaithel Si Kannanabagi Damakta Aikoi Amata Oina Sangchandono Hojik Ima Kaithel Bu Masak Thokpa Kaithel Ama Oina Bagi Damakta Aikoi Honajabani Masak Thokpa Kaithel Ama Thamnabagi Damakta Aikoi Ngasi Kaithel Sigi Lungmai Pandona Phamjare Hairaga Kaithel Gi Awat Apa Khutingmak Aikoi Jengsinanaba Haiduna Akoigi Tonganba Akoi Union Semduna Akoi Hujik Sem Saba Hore Atuba Matamda Akoi Tabakta Onthoknanaba Akoi Madusu Khanajari Aduga Lamdam Sigi Pothok Akoigi Lamdam Sida Puthok Chaba Pothok Hairagadi Henjang Napi Mana Masing Nga Wai Kuding Maksia Hairiba Kaithel Sida Yonduna Punsigi Aikoi Kudingmak Sintha Oiraga Nomagi Sarat Tanduna Jum Puraga Leiba Ima Ngaktani Masigi Awaba Sea Pot Chitabagi Awaba Adagi Tangai Padana Akoi license Pairaga Phamjarbi Akoi Su IM Sida Taxi de Yaraktaba Isa Sing Like Tamba Pangaktaba Isa Singil Ming Chanbanga Maktaba Kudingmak Sea Akoi Mental Taunaba Honabada Ngasi Ima Singna Dukimati Awaba Mayu Nemgi amata ngairaba kaithel akoigi ima kaithel hai nupi sing katana phamba kaithel asida nupa singna ima singi marakta yausilaktuna pot yonchilakpa asina maram oraga akoigi ima kaithel hariba kaithel asigi maming masaku thiannaba honarakpa asida akoigi kaithel asida phambiriba ima singna Mari Lenaba, New Sing Amadi Departmenta, Ming Janginaba, Ima Singi Apamba, Pondorakli. Prithibida, Malem Sida, Maming Leraba, Ima Kaitelgi, Satamda, Nupa Kara, Nupa Kayama, Jansin Duna Pamjelapa, Masigi Matang the Su, Aigi Mot, Amatang EP-2, Masea, Nuping Aptana Pamgadaba, Kaitel, Oivana, Nupa Sing Asea,
ꯐꯝꯍꯟꯗꯅꯕꯒꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯀꯩꯊꯦꯜ ꯃꯣꯏꯒꯤ ꯌꯨꯅꯤꯌꯟ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯅꯝꯕꯔ 1ꯒꯤ ꯌꯨꯅꯤꯌꯟ ꯀꯩꯊꯦꯜ ꯅꯝꯕꯔ 2ꯒꯤ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯁꯥꯟꯅꯖꯈꯤꯕ ꯋꯥꯔꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯐꯝꯗꯨꯅ ꯅꯨꯄꯤ ꯃꯔꯛꯇ ꯌꯥꯟꯁꯤꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯅꯠꯇ꯭ꯔꯒꯁꯨ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯅꯅꯕ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯂꯩꯖꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯀꯩꯊꯦꯜ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯝꯂꯤꯕꯤ ꯏꯃꯥꯁꯤꯡꯅ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯎꯅꯗꯨꯅ ꯀꯩꯊꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯄ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯅꯕ ꯍꯥꯏꯖꯈꯤꯕꯁꯤꯡꯕꯨꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯍꯧꯕꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯄꯣꯠꯊꯣꯛꯁꯤꯡꯕꯨ ꯍꯦꯟꯅ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯊꯝꯍꯧꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯁꯛꯇꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯊꯔꯛꯂꯤꯕ ꯄꯣꯠ ꯌꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯍꯩ ꯔꯥ ꯑꯗꯒꯤ ꯉꯥ ꯆꯥꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯅꯝꯕꯔ 1 ꯀꯩꯊꯦꯜ ꯅꯝꯕꯔ 1 ꯁꯤꯗ ꯄꯨꯝꯅꯃꯛ ꯐꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤꯕ ꯄꯣꯠꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯊꯔꯛꯄ ꯏꯃꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯒ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏ ꯁꯥꯔ ꯈꯦꯝꯆꯥꯟ ꯃꯁꯥꯃꯛꯇ ꯑꯩꯈꯣꯏ ꯎꯅꯖꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯊꯦꯜꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯑꯍꯥꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯌꯦꯡꯕꯤꯔꯒ ꯃꯣꯕꯥꯏꯜ ꯑꯗꯩ ꯃꯈꯥꯗꯅ ꯃꯣꯕꯥꯏꯜ ꯇꯣꯏꯂꯦꯠ ꯁꯥꯕꯤꯌꯨ ꯃꯊꯛꯇꯅ ATM ꯕꯨꯠ ꯑꯃ ꯊꯝꯕꯤꯌꯨ ꯑꯗꯩ ꯋꯥꯇꯔ ATM ꯃꯇꯝ ꯃꯇꯝꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥꯁꯤꯡꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯔꯒ ꯃꯁꯤꯃ ꯊꯝꯃꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕ ꯂꯩꯔꯦ ꯑꯗꯣ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔꯅ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯊꯥꯖꯕꯁꯨ ꯄꯤꯕꯤꯔꯛꯂꯦ ꯃꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ngasi imasingna aduki matik awaba mayokna basa akogi hujik laibidi balaingak BJP government na amadi mode department gi akogi sar khemchana athuba matamda akoina pamjariba water ATM adai ATM booth adagi mobile toilet sabigini haibagi thajabado akoida thambirakhibado athuba matamda thabo oina onthohanbagi apambado akoide leijai matam amada ima singna khutta maira paiduna adai podon gi maira samduna kathel karamba mado aikoi ngasi ningsingbam thoktabra masida aikoina matam gi akoi gi ahongba saukholakpagi matung ina masiumba kaya se ima singna ne kaukthokpa chumdabra haibase aigi mota thamjaningi hojik aikoi gi iramdam gi pothok oiriba sajariba safu isa isana saduna tauriba safu je asida akoina ne sa jonba hojare aigi isa nupi gumlabi isa nupi amana pana jonjaram bado ngasidi mahak aisu sa yolage haiduna aigi pofamda ai jagada ima aisu sa yolage haibada ai thamoida ai aduki matik fil tawjai karigino haibada nongmagi sendong phangani haina lakpa matamda sele mangaga hanba yaudaba nate maram aduna asigumba isasing asigi yamna naha oriba isasing asina sungbagi thongna moida leirakpa masichu aikoina thagattaba ngamde Imphal today gidamak paudam zaribi yumna mema khwaramban